Ngasinumida waram phongkiba tongan Manipuri sifungsing amasung thokiba thawdo wathoksingi maruoibi ipausing miyamna thamjagi ahanbada Kanglipakki mairadi lokusaraga mi lainadraba Kuki gi Yum ani mai chakhre ngaranumidang pung 5 minute kulom taba matamda Imphal East ki Hangang Police Station gi manungsana lamlongai da leiba mi lainadraba Kuki Yum ani mai chakhre hari mai adu matau kramna saklakibano haibigi maram khangmangamdri mai sakpagi pau hek phangbaga manak aduai da leiba miyoisingna Manipur Fire Service ta pau pibigi khulai thuna Fire Service ki kangbulak tuna mai kanbagi thabak sataki makhatana mai kanbagi thabak lokhat khibadagi thangna leiba yum singna amanga ta thokidi yum ani mai sakhibaduga mari leinana Hangang Police Station na case ma lokotuna thijin humjin bagi thabak sataba hokre hadi atopa pau mana Doctor amagi mayumda hand grenade thamjalamle Ngarang thilpung amaga makhairom taba matamla Singjamai Police Station gi manungsana Singjamai liwa lambi gi Catholic English School maya da leiba Dr. Thongam Joy gi mayumda sakhangdaba nahanina hand grenade ama thamjalam laidi pausinai sakhangdaba nahani duna yum madura sanglalaga yum dugi shiri maya da hand grenade ama thamjalam ki loinana police ta pau pi bi yaroi makoina taliba sel gi demand du pigadabani haina khangalamlaga nahani du mafam du thadolaga khulai thuna satki hari Bom thamjalamba adugi pau khudak Singjamai Police Station na piki Singjamai Police ki kangbu na bom expert ki kangbu ga doctor adugi mayum da laktuna bom adu aso engam yaudana laktoki adubo hand grenade adugi detonator di yarum ki di hari Manipur lenga ki Health Directorate ki hanagi additional director oiramba Dr. Thoksam Joy gi mayum da hand grenade thamjalamba adubu yamna kana yaning da ba phong doktuna ngasigi maira pai bisingna wakat mi pham khre atopa paumuna Imphal Urkhul Imphal Road ngasi CM na hawdokpaga loinana district mangagi DTO su hangtokre Manipur gi Minister N Berena Imphal Urkhul Imphal Road amadi Manipur Heli Service ngasi hawdokre CM Secretariat leiba Cabinet Hall pangtokpa thoram amada Minister N Berena Imphal Urkhul Imphal Road amadi Manipur Heli Service asi hawdokhibane Manipur lenga ki Transport Department sinduna pangtokhiba thoram asida Manipur gi District manga gi District Transport Office DTO singsu hangdokhi CM na hangdokhiba DTO office singa dudi Jiribam Kaksing Perzon None amadi Kamjong district ni thoram asiga mari lainana Minister Berena phongdokhibadi Manipur lenga Manipur gi manung hanjana leiba miyamna laikha amasum nongthaki sarukta satok chasin gi khudong saba Ministry of Home Affairs ki makada paikhali Masigi manungsana helicopter tongduna satok chasin tawbagi mamal hantaragani CM na hai Imphal Chusampur More Lairok singa masum Tamenglong phawba helicopter tongbagi mamal lupa lising ani oiragani aduga Jaribam tu Imphal gina lupa lising ani ge sawar hantare hawkiba Sahi manga sida helicopter puna miyoi lising kuntraga mathoiga samaga humfugomdoi sathok chasingi khudong saba phangankre loinana heli service ki khuthangna miyamna khudong saba phangna bigi thabak pakhatpada center na sara humfuga manga duga state na sara kunga manga gi senpam puthoktuna paikhatpana ki CM na makhata na hai Manipur State Road Transport Corporation MSRTC haina leramba du muthalaga BJP lenga klakpari gi Manipur State Transport MST haina onthoktuna miyamna sathok chasin nungaina ba bus service hawdokhibani Bus service nungaina ba singi district mangara district transport office thamnaba thabak pekhalakibadu mai pauna ngasi hangdokhibani haiki ngasi gi thoram madura transport minister Kasim Basum Hills area committee gi chairman Dingalung Kamai MLA Laisio Kaising Ramuiba MLA Asauddin amadi MLA Rameshwar su sarugya khiba loinana Manipur Transport Department gi maruiba official singsu sarugya khi atopa paumana Subnam Sasan gi lengak sathabigano athuba matamda panchayat ki election pangtho uhaiba dabi tawduna memorandum pisinkhre Tambaki district tarukta district commissioner singna administrative committee semba panchayat raj ki hak pidaba yaningdi haiba banner da Imphal East DC complex da yamna miyamna memorandum pisinba lakhre ngasi poropata leba DC complex ta lakhiba miyamna constitution gi matuina panchayat ki election pangtho DC na administrative committee CM ki ba khudak ta handokada bani haina Imphal East ki jila parishad amadi gram panchayat ki pradhan upapradhan kayana sargyaduna memorandum pisinkhre Kundrakum kendra gi PRI sing president amadi Makeng Dolai Thabi ki jila parishad su oiriba
Ningthokongzam Sanatomana DC in charge the memorandum adu kushanaki. Memorandum pishanba lakiba aduda top Nauria 10 gram panchayat top Susra gram panchayat namadi Thabalkhung gram panchayat ki member kya susaryaki en Sanatomana paumising the fungdokibagi matu inadi Panchayat Raj election pangthokidana laidingai serekta district commissioner singna administrative committee semdana panchayat ki miyam gi mihut ki power bu sijanaba haibisi yaba ngamloi ki Imphal East ki DC da memorandum pishanba lakiba duda sarugya kiba Pukhaw gram panchayat ki upa pradhan Sorokhaibam Bisorani nahai athupa matamda panchayat ki election pangtho sunam sasan gi lengak sathabigano democracy ki wantuk lehelu haina su phongdokhi Atopa Pawamana, CM Birena Lok Sabha Mikhal Gamari Lainana suggestion box launch Tokre. Taragani Suba Lok Sabha Mikhal Gamari Lainana Lamda Masigi Miamna BJP Oina Putokadoriba Minufacto da Karikara Matabak Sing Langana Packet Haningi Amadi, Tawaning Haviki Lamda, suggestion Pirakpada, Harautiam Ogna Bikidamakta, suggestion box Garanumidang Impalgi, Nite Pachu take the labor Tambal Sanglenda launch Tokre. Suggestion box launch tobagi thora madura BJP ki state organization secretary Ajay Giri, BJP Manipur Pradesh ki president A Sarda Devi, cabinet minister kaya MLA kaya madi BJP Manipur Pradesh ki atai lusingba kaya susaryaki. Hara mathui ka duna momon minok nok tuna Manipur si awaba karisu leitraba lebak amagum khanduna launch toba dura saryaki bas minister gi horaga president Sarda Devi Ajay Giri Amadi, BJP State Organization Secretary Amadi, Atay Sarugyariba Minister MLA Singna, Analba Pise Setuna Sarugyaki, Atopa Pawamana, Panchayat election Atubra Pangtu Piu Haidan Wakat Mipam Satakre, Kundrakpam Gram Panchayat 1 number 2 the Hanagi elected member Una Ladiba, Kaidem Pakpi Gimuta, Inauno Namut Ama member Nihadana, DC Imphal East Mars Tareta Toki Order Amana. Hablakre, DC na sa tharagriba khongthang si Manipur democracy ki phazaraba masak manghale loinana panchayat ki members sing appoint tawba si taseng na yabang ngamloi haina nga si Khundrakpam community hall da Khundrakpam GP gi job card holders sing na wakat mifam sa takre wakat mifam madura panchayat ki members sing laina nauna appoint tarakpa si yabang ngamloi ngamlabadi district administration amadi lenga asina panchayat election oina tabiyo Panchayat ki election matam sangna tawbidana lerakpa si yanenge matam helaba members na sakwa thaurangi daita laujatuna lakhibani maduna DC ki order si athupa matam na handokpiduna panchayat ki election pangthokpiyo haiki atopa pawamana nomai kapna bigi thagdokta NSCN IM gi kadarama Sokle Bharat lenga ka santi ki wari sanariba Nagaland based tawbo lahulup NSCN IM amadi Zerangrong United Front ZUF ani ki marak tanga si nomai kapna bigi thagdok tokre nomai kapna basida NSCN IM gi kadarama nomai na panduna Sokle haidi nomai kapna basi NSCN IM amadi ZUF Zensui kangbuani ki marak thokibani ngasi nungthil pung amaga minute mangarum tapa matamna Susampur district ki manungsan Loktak project ki maning thangmada leiba tokpa kabui khulamadi Zaikhulong village ani ki marak thokibani Nomai kapna badu sarana pung amarom sadaki pausin hai nomai kapna bagi thaudo si ZUF ki domination area oiriba maphamda NSCN IM gi kangbuna sangsilakpadigi maike animakta kuthokna khibani kuthokna badu da NSCN IM gi kadarama nongmai na panduna sokhi masigi matungna nakal animakta nomai kapa lemnakhi makha na nakal animakta asu apana madimi simina yawbagi sabsaba pau phangmangamdri atopa pawmana PM Modi na Manipur ki damak tawrakliba thabak sing asiki laman aikoine singba mathau tai biren India lenga ka statminadragani Manipur da natana North East kanba wagani kumja English nga maga samapan go humfuga mathugi matungda Manipur sanglakpa miyoi sing citizen ati kumja English nga maga samapan go humfuga mathugi mamangda leramba kanglup khudima punna tung koina leminagani Prime Minister Narendra Modi na Manipur ki damak tawrakliba thabak sing asiki laman aikoine singba mathau tai haina Minister N Berena phongdokre Ngasigi thoramadu the beneficiary listing kunga tarukta health deg education amadi labor beneficing yentoki se minister na makhatana phongdoki bada Department of Skills Labors
Employment and Entrepreneurship Government of Manipur gi makhada Manipur Buildings and Other Construction Workers Welfare Board na sinduna Palace Compound liba hata kangjei bungda pangthokiba Mega Function for Distribution for Welfare Benefits ki thoramda Chief Minister Birena phongdokibani thoram adu BJP ki President Esada Labor Department ki Minister Haikham Dinggo yauna MLA Minister singsu saryaki Chief Minister Makhatana Fongdokibida, Housing Manipur gi oiriba phibam awab tangkak amada miyam saminari. Lengan simiyam gi tawdaba yadraba thabak sing leptana pekhali. Mamang segi me uhum digi haurakhi irang sina lenga mari community amakaktada atatai oina tainerakani haiba khaludi. Irang asina mara moiduna misi mina kya thokiba yum kya mai thakiba thoaningdaba thawdok kya thokiba si lebak thibani. Housing ti lamdam asida santi khara khara lakpa hore singkhong singar state force thamba Loisilakadori sahi manga taruki mamang de leramba santi leiba nungaiba mingsat leiba Manipur adu amuk hanjilangnaba miyam puna hotnaminasi ake Chief Minister makha taradunai Prime Minister Modi na swatharaba miyam gidamak paikhallibi scheme kya gi manungda nupi oibi singde hena miyeng sangduna nupi singgi oibi scheme kya leptana paikhalliba thabak singa se aikoina taraina lobusumloi Arunachal Pradesh tunnels inauguration tawbagi thoramda Manipur gi oina sokha thorangi damak lupa crore lising ohumga songa lakthoki masida community kuntraga mari ki community mall sana lupa crore samagani fugumapan sport field sana ba crore nipan amadi national highway sem na ba yauri hariba singa se athubada sem ba saba hona ba thorang toragani border fencing khadana lairamba sing fencing kha ba hoduna loisilak pa saruk yauri ngasi Manipur thokliba phibam asi karidagi oirakhibano lamdam asida mitop sanction khibasi kamaina sangsilakhibano haiba miyamna munna khangnari emotion na warep lobigano lainga kyoeba wakhal amadi warepna leba asing asigi phibam asi yorokhibani yeknaba kanano marup kanano khangdokadabani aikhoi loina amanama bu nungsina loina kadabani haina phongdokladuna barat lainga ka puna satminadrabadi Manipur gi tungi lambi wagani North East project tobungamloi PM Modi na Manipur gi damak toriba thabak singa sigi laman aikhoina singba mathau tai miyam puna PM gi laman singmina si phongdokhi Labor Minister Haikham Dinggo na phongdokhibada English singani ga tarada establish tawkiba Labor Board asi English singani ga taraga tereta CM Biren gi makhada miyeng sangduna Labor Board asi gi makhada leribi scheme sing pekhat pa horakpadagi miyam na masak khangmangam kibani Ministry of Labor gi makhada inauna PMSYM pension scheme ma adopt tawi machina implement torolagadi card holders sing the tha khudingi lupali sing ahum phanganga doribani haina phongdokladuna labor board ki makhata leribi scheme singi kanaba miyam puna lomina syaki ngasigi thoramadura puna beneficiary listing kunga tarukta health dex education amadi labor beneficiary yentoki atopa pawmana koktha khunauda lanai yum sing yauna mai tha ki ba kanem tawi phoruk kanglup khaidana lengana thabak packet kadabani Kokomi Sahi ama mapung phajulakadoroba Manipur thokliba irang si handak marak khara ingda tap tharure haina miyam gi pungning de phonaki adubo handak amuk nauna koktha khunauda leiba lenga ki school building primary health center PIC amati lanagi yum sing yauna mai thaki basi coordinating committee on Manipur integrity Kokomina yamna haksina kanem tawi haina Kokomi gi media coordinator gi thopuri ba yungkhaibam Surjit Kumar Khumana press tholakpa siorlamana hairi Seolasin hai Manipur gi integrity thugaina bigi akaknaba aronba lalong amana mang tharaga ningthina ya thoklaba plan amagi makhara sangsilakbi bemitop singi lanasi tasengna makhoi gi panam phangdriba fawba ingthaba tapthaba pamdi haibisi handak na hongnuna satharagli ba ka henwa thabak singa sinna mayek singna takle irang asi kanana hana hawi kari karamba lalong tawkhiyaiwa Mepum ting na khang na wafamni adabu khwaidigi luriba madi lamdam asigi yelhomi pumbagi thamoida sakliba wafamdi asigumba unprovoked violence lon yadaba thabak kya si hanjin tarakliba fawada sugi matam helaba fawada makhoibu immunity pibadawna adum India lengan yengduna leiba sinairi Sholasin hai Mr. Miyambu tamthin hatpa aso apan yahondana miyoy kya ama soinai handuna thamliba madi yum kai lanthum kya mangta anduna miyamna aki khang piriba sigumna sin Kuki narco terrorist nga sibu India lengana yokhatuna kan khatuna makoina tawningbada tahonduna thamlibagi thawong asi palibelenga asina Manipur miyambu karisu thawai wawai de takpani hari amaromda ngarang nahal state police ki dama tata truck amada nunglengoi puduna sakhiba mitai pangal ani morera tamthina pu sakhiba case aduga mari lainana
ꯆꯠꯊꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯑꯊꯤꯡꯕ ꯄꯤꯈꯤꯕꯇ ꯅꯠꯇꯅ ꯄꯨꯂꯤꯁꯀꯤ ꯃꯣꯔꯦꯜ ꯁꯣꯛꯄ ꯃꯁꯥ ꯄꯥꯏꯗꯨꯅ ꯏꯟꯈꯤꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯦ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯕ ꯐꯨꯇꯦꯖ ꯑꯁꯤꯗ ꯉꯁꯤ ꯉꯔꯥꯡꯗ ꯃꯣꯔꯦꯗ ꯂꯣ ꯀꯥꯏꯅ ꯍꯟꯖꯤꯜꯂꯛꯈꯤꯕ ꯆꯤꯟ ꯀꯨꯀꯤ ꯃꯤꯇꯣꯞꯁꯤꯡꯅ ꯃꯣꯔꯦꯗ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯒꯅꯤ ꯀꯅꯥ ꯑꯃꯠꯇꯅ ꯊꯤꯡꯕꯒꯤ ꯔꯥꯏꯠ ꯂꯩꯇꯦ ꯃꯁꯤ ꯀꯨꯀꯤ ꯂꯦꯅꯤ ꯍꯥꯏꯈꯤꯕ ꯁꯦꯟꯇꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯇꯔꯥꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯃꯤꯌꯥꯝꯒꯤ ꯑꯁꯤꯒꯨꯝꯂꯕ ꯑꯆꯨꯝꯕ ꯈꯨꯜꯂꯥꯎ ꯑꯁꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯑꯣꯏ ꯑꯣꯏꯗꯅ ꯂꯥꯛꯄ ꯑꯁꯤ ꯀꯨꯏꯔꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯄꯨꯝꯕꯒꯤ ꯑꯀꯟꯕ ꯏꯍꯧ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯅꯅꯕ ꯁꯤꯟꯕꯤꯒꯅꯨ ꯑꯃꯗꯤ ꯂꯣꯜ ꯂꯩꯕ ꯂꯩꯕꯥꯛꯅꯤ ꯍꯥꯏꯕ ꯈꯪꯍꯟꯕꯤꯌꯨ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯥꯏꯗꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯇꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯌꯥꯝ ꯈꯪꯅ ꯊꯕꯛ ꯊꯧꯔꯝ ꯄꯥꯏꯈꯠꯂꯨ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯏꯪ 2019 ꯐꯥꯎꯕꯗ ꯃꯦꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯤꯇꯣꯞꯁꯤꯡꯅ ꯑꯅꯧꯕ ꯈꯨꯜ 193 ꯍꯦꯟꯒꯠꯂꯦ ꯕꯤꯔꯦꯟ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏꯈ꯭ꯔꯦ ꯆꯍꯤ 50-60 ꯑꯁꯤꯒꯤ ꯃꯅꯨꯡ ꯏꯪ 2019 ꯐꯥꯎꯕꯗ ꯃꯦꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯑꯅꯧꯕ ꯈꯨꯜ 193 ꯍꯦꯟꯒꯠꯂꯦ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯅ ꯃꯅꯤꯄꯨꯔ ꯕꯤꯜꯗꯤꯡ ꯑꯦꯟड ꯑꯗꯔ ꯀꯟꯁꯇ꯭ꯔꯛꯁꯟ ꯋꯥꯔꯀꯔ ꯋꯦꯜꯐꯤꯌꯔ ꯕꯣꯔꯗ ꯑꯟꯗꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯁ꯭ꯀꯤꯜ ꯂꯦꯕꯔ ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯑꯦꯟड Entrepreneurship Government of Manipur sindana Manipur ki tuan district sing gi lakpa labor card pairaba beneficiary singda welfare beneficing yen tokpi thoram CM na phungdok kibani mana makha taraduna aikoi mitai tangkul jerangdong amadi mitai pangal digi kadai dagi no mitop pusilakli hauji aikoi awawa tanpham amada minari aduba hauji irang tapna hanjinba horakle atamna community amakhak landarak pahai bisleb thibani thogli rang asi makhatana satharakna bathabak pekat pahore english singa maga samapan go humfuga mathoidigi makhatana sanglakpa miyoi sing aikoi gi iram dam masanati english singa maga samapan go humfuga mathogi mamang da leramba miyoi di kuki oigera mitai oigera mayang oigera aikoi khudingmak permanent citizen ni haina lagani miyam punamak emotion na salusi mina haijilaga emotion na salabadi langjaba kya laigani sai kun kunthra gi mamang da fmr lakthok lamdaba ILP satnaramlabdinga si tampak to kumthrak landarak libasi ngamlamgadra hanangki aduna english ngamaga samapan go humpuga mathoi mamangda lerma khul khudima ekoi punna hingminaga ni haiki adu hauskuina di myam paus matang sel sinjarage mas myam punna no update ngaminasi